First of all, the EPAC TV News welcome. Arambai Tengol gi maikum upamio karana maite yemedi pangal gi nusina kraba maribu thadat na buhot nor ibasi khutak te lep kadabini haina Kanglei Pak Minority Welfare Organization KMWO Manipur thadorok cherola man hai cherola sin hai apun bagi saktam kai biaroi tungi mirol kanji haiba pandam da leiba KMWO Manipur gi maikai dagi yelhongai dagi hona Manipur nusi chana leiba maite yemedi pangal gi marakta Arambai Tengol gi miyo karana hu kam sinduna pur masel nusina dana buhot na ba amadi nusina kraba pur ani gi maribu thadat na buhot na ribasi athubu de lep kadabani aikhoi amato ina nusi chana na hingminasi eti khaktana Manipur kanba ngamlagadra ngamloidra haibasi khantaba mathau tai eti na Manipur pumba suknam sasan tawgani haibi wakhalon adudi phudit mangjong chongbu oina thokan eti na thamoi sena Manipur kange khalabadi laiminariba phurupsing gi marakta yekna biyaba thabak amata tawroidabini haibasi kaudaba phai eti na phurup khak kanbagi haibadi atopa yek na kadaba kanukta yengchilaktaban achuma khungthang oigani handak samuguda leiba eti unit kuntai na Pauwitik mayai lekai da leiba hakchangi phibam tongalaba chesam Abdul Kadir butam thina phuraba matungda hatuklaga turel mapanda phundilama thawong organization asina thamoi sokna nungaite asiguma thawdok matungda amuk hana thoktanaba eti gi luchingbasingna hotnabiyu loinana hawjik misi asita chenariba unit asigi commander ni hairiba khababu puthoktuna logi oiba cherak phanghanana hotnabada miyam punna hotnaminase organization asina su Kanglei Pak asigi matam matamgi oiba issue da sar yadun lakli makha tana su mating panghigen Mamang dasu eti gi chilinaw sing phaba punbagi thabak chatra padalup asin yaning da phongdok pe kholaw ke asu lawkhe asiguma maite yemadi pangal gi nusina khraba mari asibu thadat naba kanagumban insin ba manba mongda thabak chathli basi aikhoi punna thiduk minnaba tangai pade cherola sin hai laikhidrab Abdul Kadir asi hakchangi pibam tongali haibigi certificate paibigi loinana mafi phawba apok maman shetliba miyoi asibu Kari maram ki damak to huran bagi mingda phuba saiba hat pattu pasathaki banu haibasi su munna thidokpaga loina na misi asida chenari ba khaba bu puthukna bu hot ambiyu asum chathrabadi nusina khraba maite yemadi pangal gi mari asi pumchai cherek loi hainingai leite etina lokholakpa thabak thorong kaya dasu lup asina ngasi phawbadi ikai khumna bu utuna lakle adubu maite pangal gi marakta gi miyoi ani tamthina phurakhiba aduga atop anina hatok pikiba sigi nungi wanthokna karino eti na mapur kannabu hotnabada maitai pangal gi marakta kanana su yelakadaba leite ngasi phawbagi puari da maitai gi ariba CSO amatana maitai pangal hat pattu ngasi phawbada chathaki ba leite eti na saphung dingai gi mamangdagi laiklaba UCM amuko kokomi foxna sing lupsingna maitai yemati pangal gi nuksigi bagi mari hena chisinanaba lisang sinna hotnariba si arembada tahanbadi ahallaman singda thaksi khaji khangdaba oina thokani Matam kaya gi mamangdagi Manipur kanana bu hotnabada maite yemadi pangalna achaubo thodang lodun lakli haibasisu wakhal ta daba eti gi chilinaw kharada luchingbasingna ningthin takpi tambiba mathau tai chahi ani helaba Manipur gi irang asina maram oiraga khamtheng waraba talak asida thokhan ningdaba thodok thoktanaba matam pumbada cheksinaba thabak tawbiyu phurup amana phurup amagi miyosingda yengsinaba khatna chainaba media da hunnabagi thong asina afaba solution propongamloi asigumba thodong asi lepiyu Mihat ni puntana thalaba iramda masi mutkidanaba leiriba CSO khudimak amatoina punchinduna afaba maikairamda sangchinbada Manipur kanbada achauba mipuntana thalaba lamda masi June 30 pana lakpa matamda leikidrab athobusingda ikai khumnaba utpaga loinana lamdam masida leiminaiba phut maselgi maraktasu afaba mari thamba ngamlo oirasanu loinana Abdul Kadir gi misi asiga mari leinana JAC na lorokpa thabak thorom khudimakta organization asina mapung phana sawatkani Maral lairaba miyosing logi oibam chapchaba cherak pibiyu organization asin yelhomi phurup khudim amatoina punchina bu hotnariba asisu eti gi luchingbasina khangbiba chungani organization asina mi pairibasi khan dhaudaba mikupta Manipur laiminariba phur masel machet tarakadra haibigi chingnaba poki maram masina thabak ama tawu matamda tungmang yinglaga thabak tawbun achuma khongthang oigini haibu wafamsu KMWO Manipur gi General Secretary Sahid Wajidna thadorappa cherolasina makhatana phongdorle Ningsing bayai paubi tektagi miyam ka mimana trap chesam Abdul Kadir bu minungsi leitana hatok pikhiba thodok asida chauna chenari bu longjam khababu any party natraga lup ki isil inaw singna konsinduna changjafam pibiganu aikhoi da sinabiyu mahakna tormiba thabak asina aikhoi punamaki mai khollamle mahakpu logi oiba matung ina chairak phanghanchi haiduna arambai tengol giluching purel Korounganba khumanna phongdokpasu leikhraban loinana Maitei pangalbu huran bani drug karbar tau bani nupi koi bani amadi
Laibak mangnanaba sinbani hairaga namthaba tawgumsi maitai pangana lamdam asigi puwariga haukraba thawdoksingda kari thawdang lawki amadi lawdun lakli haibasi itihasna sakini haibu wafamsu United Maitai Pangal Committee UMPC Manipurgi FB page da phongdokpasu leikhraban nakalam romda India lengaki oiroideba wasakta thajaduna lamdam asida tonganba homeland taliba amadi separate administration taliba asidi marbhumi da nga phaba chatpaga pangkhak oine thokani angang na thapiu haina ningai tobaga pangkhak oigani haina unmarirak suba the Great June Uprising Unity Day 2025 Observation Committee ki Chairman PS Nando Luang na phongdokre All Manipur United Club Organization amuku amadi United Committee Manipur UCM na sinduna pangthokiba thorom aduga mai lenena 2001 gi June 19 da thodokta lamdam asi apunbagi saktam gi damakta thawaina pontha pigraba athauba thaubisingi mafamda haikat lekat tamduna ikai khumna utpaga loinana thangta gi selut pikhi thorom adu da PS Nando Luang na makhata na hai Manipur apunbagi saktam bu India lengang sanglaba sahi kaya asida thugaina na hek hot na dun lakle hingminnariba purupsingda amada amma haijinduna Manipur bu tangdu leita da ba phim amad lakhaliba asi matam sangle asiguma thodoksin asi thengnana ba hotnabada yelhummi kaya awaba takre kaya aman kaisum sanga leiribani Manipur haiba purup asidi yamna chamjaba hingjaba miyok misa phaba purup amani India lenga ngasidi ihu phaba anti Indian sagat pamatam da pamba purup amagum onthokpiro Manipur gi sahi ani helklab irang asi losindana thamliba si India lenga na Manipur thugai gi haiba thoksilni India lenga na oiroida bu wasak kaya saktuna lamdam masida tangta da ba phibam kaya lakhanna bu hotnari amadi Purup amaga nungsin handana bu hotnariba tekchak pumba India lenga na pugadabani ke krupan hek lairiba makhaidi Manipur apunbagi saktamda manung ngamsu mapani oiba safu amatan singna bangamloi singnak labadi miyam chapchana thengnagani thawai thabadu singnaba leiti haina Nando Luang phongdoki Organizing Committee Vice Chairman YK Dhiren ga thawranga mai lenena phongdokibada kumja 2001 gi June gi tang 19 da Manipur miyam na tambirama parasing ngasi gi miyam ningsing matangai phade numit haibadi Manipur thogaina ba khotna kibasi Manipur khunda minari ba proof sing natte India lengak nani haibasi ikheng lakta thawaina ponta pi kibasi na tambiram bani makhogi thawna aduna numit adugi miyam iho adu mai pakibani iho adu da lamdam asida khunda minari ba proof amatana yeng thina ba natraga tathi ta woina tawkiba amata leite numit asi Manipur gi puwari gi lamaida sanagi mayang iduna lehoraga da numit ni haina khallaga athaubasingi mafamda haikat tamlaga tharomasi pangthokpani hojik leiriba Manipur apunbagi saktam thengkhang kayada maikai kayadagi thokaina da hotna leptri masi aikhoi punu thengnamina ba hingminnari buchingbasinga khangmina ba mathau tai aikhoi masi nungsina dana ba chathakliba India lenga ki thoksilsing asina purup natraga karup amana maipak natraga maiti ba haibadu leiroi madugi mahutta aikhoi punu mangminnagani haibu wafamsu makna phongdokki pawsing asigi sargama oina Iran amadi Israel gi markta haujoji thoklib akanba lana sigi matangda paudam khratang tamjege Israel da nuclear khulai thada duna pak chan amanga ta thokhanba ngamgadaba Sahin 3 missile Pakistan pigani haibagi offer tarokre haina Iran gi Islamic Revolutionary Guards IRGC gi General Mohsin Rizai ne phongdokre Iran gi luchingbasing amadi Pakistan gi Prime Minister Shehbaz Sharif ke lona thukna sanaki wari adu Maliam gi mitmang da lakpadagi Pakistan wafam asi phongdokhiba leiti haina lebak asi Army Chief General Asim Munirga mamai leidun chena bu hotnakre adubu panba yabadi Iran amadi Pakistan lebak ani asi matam kuinedagi hauna langi khulai mating pangna dun lakhibani missile asi India da thadanabagi pandamna sakibani su hairi Pakistan yauna Maliam gi Muslim lebak tarama pallomna amat oina bu kholauda Iran da makhatan attack sa thadanaba Israel da akanbu warning torokre hairi Report amagi matung ina Pakistan, Algeria, Bahrain, Brunei, Darussalam, Chad, Comoros, Djibouti, Misra, Iraq, Jordan, Kuwait, Libya, Mauritania, Qatar, Saudi Arabia, Somalia, Sudan, Turkey, Oman amadi UAE na chingba lebaksingna Israel da aki ekhang piraduna makhatan Iran da landabagi mahutta wari sanaduna lalasi losinabas hairakibani haire Israel na Iran gi matung da Pakistan da nuclear gi plant sing thokaina bu hotnak labadi nuclear bomb na landagani haina Pakistan gi Vice Prime Minister amadi Foreign Minister su oiba Ishaq Darna Israel da aki ekhang su pikre panba yabadi Israel na Pakistan gi nuclear plant attack sa thanabasu lumduna lakhiban
Iran की फुट चहुम लोम हेन लूब लेनुंग लोन थुपना लेबा फोर्डो न्यूक्लियर प्लांट थुगाइब ngamnanaba matik maya leireba tan tara mari hen lumba MOP bomb pibinanaba Israel America da Haijakhre bomb masi sizinaduna landadrabadi फोर्डो न्यूक्लियर प्लांट असी थुगाइब ngamloi hainasu पावगी सोर्स असina hairi nakal amaromda Gaza da Hamas amadi Israel ki marakta soknadun lakliba lan asigi manung channa haukiba pung kun mari ki manungda Israel ki lanmising Palestinian kullom hen hatkre Hojik Pawda Sihiba Palestine Masing Sipuna, Lishing Yang Kaimanga, Samdi Kuntani to Yogre, Duga, Asopagi Masina, Lak Amagalishin Kunipan Samapal Kulhundom Sugre. Hojik Su Izian Lepalitan Gazagi, Mafum Piadlandari Hainasu, Pawoshin Makatari. Israel Amazon Iran Anigi Akan Katnaring Serek Asida, US President Donald Trump Iran the Air Strike Chatariba, Israeli warplanes US Air Force na. Nong thakta thau hanbagi thabakta mating pangnana ba khangan kre hairi ammaromdana Iran gi supreme leader Ayatollah Ali Khamenei condition amat yawdan surrender tawna ba su hai kre hairi United States ki president asigi maikei degi makhata na phongdokkibada Iran gi supreme commander asi hojik kadai da leibagi haibadu chapchana khangi aduba hojik makki oinadi mak hatpa tawroi condition yawdan surrender tawba haibisina afabu oigani haina section warol tawe Iran ki Supreme Commander asi haukiba lisinga magsamapan marfumapan dagi mahakna power hack pai ki bidagi lebak adugi military control pumba mahakna paisina na bukhotna bagi mahutta state ki maru oibe appointment kaya asi mahakna maning tan chathadun lakhiban adubu ijena chatharkiba akan ba yar strike asi maram oiraga Iran ki Supreme Leader asi ninghan na ba leibana mahakki maru oiba power pumba Iran Military Supreme Council da sinakre Supreme Commander ki anobo khongjang asi Israel ki air strike asida mahak su hat ki bayai haina mahak amadi mahak imung manung North East Tehran ki underground bunker da lei khaba matungdan Israel ki maikei digi phungdok ki bada hau ki ba ahingda Israel ki warplane yankai henban Iran ki Tehran da leiba military infrastructure yawna nuclear site sing amadi missile production industry yawna maru oiba installation kaya da target tawba leikhi Iran ki nongthak ki saruk asi Israel occupy tawre Hojik Pawda War as the Tehran Mafam Kaya among the top of the Natana, capital cities in Angan, but a so explosive Pokai Makol Kaya Tanaki Hairi. Israel strike asida Hojik Pawda, Lanmi Kaya Mio Kaya Su Asiana Tokle, Iran Supreme Commander Ayatollah Ali Khamenei Maikei the Gidi, Lan Asid Labak as the Kaidong with this surrender Tobago from Lake behind the Ponto Palay Craven. Loinana, Iran Maikei the Gidi, Hojik of the Masu Israel Maikei da. Akan memisal kaya kapsun dunia landa bagi thabu leptan chathariban masina maram oiraga Israel ki tongan mafam kaya da Gaza da thokhi bagum yam chaun amanga ta thoktuna misi mina kaya sunangliban Malem gi tongan ba mafam singda thokpa thokdu wa thok kaya gi I pau sing amadi saknairaba miyoi kaya gi wakhal lok singbu miyam da yauhanduna miyam gi mit nakong oihaliba EPAC TV News haiba News Networking YouTube channel amadi Facebook page asibu adomna like share comment follow amadi subscribe tawbiduna tungkoina miyam gi seba tawba ngamnanaba support tawbiu haizari